Manipur hauzik paliba BJP na lusing malengak asina sasan pairakpa chahi mari mapung pharakpaga iroinana District Administration Imphal West Mahut IMC Social Welfare Directorate of Environment and Climate Change amadi Manipur Control Board kapuna Kushamnaduna Cleanliness Drive Ban on Single-Use Plastics haiba thimda ngasi Khwairamban Kaithelgi akoiba mafamsingda paksana Cleanliness Drive chathakhrei Cleanliness Drive asiga mari lenana Khwairamban Kaithelgi samu makhongda pangthokiba achamba thoram aduda Mahut Social Welfare Minister Okram Henry Imphal West ki DC Naurem Pravin RD and PR Commissioner Nidhi Kersarwani SP Imphal West ke Megasandrana DICE members sing oina saruk yakhi District Administration Imphal East na susinduna ngasi Imphal East ki sanjen thongda Cleanliness Drive Ban on Single-Use Plastics thoram haudokre thoram aduga mari lainana Imphal East ki Deputy Commissioner KH Dainana haikibada Manipur gi lengak asi chahi mari sasan tawrakpaga mari lainana District Administration Imphal East na su sharuk yabok oina ngasi dagi hauna Imphal East ki maru oiba mafam singda awareness kam Cleanliness Drive asi paksana pangthok lagani ngasi gi thoram adu the district asi SP Zogeshan Rahawizam su saruk yakhi Haukiba Mars ki taretta Lilong Nungai gi mafam amadagi Haren Brown Sugar sungpham oiramba mafam amadagi mayai kaba chinjak asi sizinabada changba potlam kaya Thoubal District Police na phagat khiba adugi damak Manipur ki Chief Minister na District Police asigi personal singbu pukning thogat pa oina lupa lakh 15 piragani haina laukthokre Chamagani Pum the Suba Battalion CRPF na Civic Action Program gi saruk ama oina ngase ayuk sana khotna babu hena chakhot hanamba pandamda pikliba angang singda football sanabada changba potlam kaya lemna yenthokre khorai lamlong thong Manaki Raw Ground da pangthokiba thauramadu da football kits sing adu CRPF Manipur and Nagaland sector gi IG Randip Dattana khusinakhi India, Australia, Japan amadi United States ki lusing basingna punna Quadrilateral Coalition natraga Quad ki framework makhada ahanba oina virtual summit lakliba Mars ki tarani thoida maru oina Indo-Pacific ki manung chaliba laibak singi marakta afaba mari thamnaba amadi China na haujik chathariba thawong sing asigi matangda khanaraba yari ngarang nungdang Ministry of External Affairs na lauthuk laduna virtual summit asida Prime Minister Narendra Modi Australia ki Prime Minister Scott Morrison Japan ki Prime Minister Yoshihide Suga amadi US ki President Joe Biden su saruk yagadauri India da anova COVID-19 case lising tara teret ka chamapan kunmathoi nauna thengna khibaga loinana laibak asta apunma COVID-19 case masing crore ama lakh tarani thoi lising humphuni thoi ka satret sumna taret sukhre aduga laina asidagi phagalakhiba migi masingna crore amaga lakh mapan yaukhre haina ngasi Union Health Minister gi maikai degi khanghalakli ngase yukpung nipan phawbada phangba report amagi matung ina miyoi samaga control doi sikhibaga loinana punna haujik phawbada sikhiba migi masing lakh amaga lising yangkhai nipan ga supna humhum doi oikhre Indian Council of Medical Research ICMR ga report amagi matung ina ngarang phawbada punna sample crore kunithoi lakh 13 lising 108 ga chanipan 108 test tawkhre hairi